Akashbani Imphal, Ketrimayum Chitrabhanu na pau pazeri, ahan pedamaru iba pau. Kendra Women amasung Child Development Mantri Srimati Irani, numinini kongchetangasi Imphal la thunglaragani. Manipur COVID-19 laise ki fivam tamna pagalatuna naba phabagi chang chada marfudra taru dasmik sino nipal leiri amashung. Kowin know your customers natraga clients vaccination status koba anoba application ama puthokle. Sarkar gi facility sing da chahi tara nipang gi mathaki miyoi sing da COVID-19 gi vaccine lem na kapagi campaign lebak sing batung ba da chathari bana na oirive sing na vaccine si kapthong na ba amadi ate miyoi sing vaccine kapa du sumating pangbi na ba haizari COVID ki akiba leiri bana miyam na section ba ward bigi thawong sing tokpi duna yari ba makhai yom de gi chathok na lebiu tangai fadana chathok labadi face mask upiu foot taru ki social distancing thambiu mai mit amadi khut sa toin hamdok tuna taru tanana thambiu Kobi kamari lena ba e-pausing amadi matingi damag National Helpline number sing na 01123978046 amasung 1075 ni aduga Raizigi Helpline number na 0385241166 amasung 180034538118 ni. Hauzik mapungoy ba pau Kendra Women amasung Child Development Mantri Srimati Irani numinini gi Manipur khongsatenga si Imphal da thunglaragani mahangna lebak sin batung da chathari ba portion mark thorong gi saruk ama oina nga sinungthil Imphal gi City Convention Center da pangthok da ba portion avian gi thorum da saruk yagani Besempur Zilla gi District Panchayat Resource Center da hayang pangthok da ba portion avian gi thorum da su mahak saruk yagani tungda moirang gi INA da pangthok da ba Rashtriya portion mark thorum da su yawgani Kendra Mapanthorum Raja Mantri Dr. Kiran Awangpo Raja Singi Resident Commissioner Singa Unaduna Tungan Bobapung Kayagi Matangda Wari Sanekre Pradhan Mantri Narendra Modi na Awangpo Lumdambu Hena Chakon Hanaba Sangsin Liba Kongzangi Saruk Amu Oina Dr. Ranjana Mepumadu Pangthokibani Resident Commissioner Singa Unaba Aduda Awangpo Lamdanga Yumthang Nariba South East Asia Leba Singi Marakta Hena Pabamari Lehena Nabuhona Bada Mapanthorum Mantraloina Paikakadaba Kongtang Singi Matang the Sukhanaki Manipur COVID-19 laise ki fivam tamna pagalatuna naba phabagi changcha da marfuda taru dasmik sino nipan yaure hauki bapung kumai da myo chatro yangkai nipan leina stegi naba degi fagalaki masi tharaga naba pagalakpa apun masing lak ama lising tarani na kuntra mato yaure ngarang myo lising ahum chama test obagi manung da myo chani tara positive oiba thenglaki positive oibagi changcha da taru dasmik nipani hozik active case lising ani chatre humpu mapan leiri Manipur Pradesh Congress Committee Interim President Oriba L. Loken Singh Budol asigi regular President Khankre All India Congress Committee President Nasri Lokenbu MPCC President Oina Hablakpani Kaisham Megachandra Singh Irengbam Hemochandra Singh Amadi G Korungthang Busu Manipur Pradesh Congress Committee Working President Oina Khalle Mi Kuntra Humdoina Saba MPCC Executive Committee Su Semle Meghalaya da hauki bapung kumri da COVID-19 na miyoi tere lekidre miyoi chama marfuga nipana nauna positive oiba thenglaki haksel vibag na hai hozik fabuda leina aseki siki ba migi masing lising ma chahum nifuga taruk shure active case na lising ani sup na tare leiri hariba matamas miyoi chama nifu mari leina aseki naba phakhiba luna puna naba phakhiba masing lising humbudra mari chonga kun mari shure hozik fabuda puna vaccine dose lak tara humdoi lising marfuga taruk chatu humpu matoi kapkhre Kerala dangarang COVID-19 ki anobu case lising kun mga subna tara thengnaki Trisur Jilla da khwaidi yamna COVID-19 ki case lising ahum chani kun taruk thengnaki positive oibiki changcha da tara taruk dasmi mga ahum ne hariba matamste miyo chama humbudra tre leina aste ki lekhidre miyo lising kulhum doi changa kuntra mga na nava faduna discharge tawkhre raja sid housing active case lak ani lising kuntra tre hena leiri tabi riba pawasi Akashvani Imphal degini Kowin na know your customers na trigger clients vaccination status KYC VS ko anoba application programming interface ama puthokle masina miyoi ama COVID-19 ki vaccine kap labra haibedu ki status ko win ki kuthang da khangbangam halagani programming assistant nabagi da mamiyo aduna masagi mobile number ama sumaming sing application asida hapchingadabani madugi tungda OTP adu namgadabani karigumba COVID da 0 thorak labadi miyo adu COVID-19 ki vaccine kap tri haina logani karigumba 1 thorak lagana miyo adu COVID vaccine ki dose ani shuna kapri hana logani aduga karigumba 2 thorak lagana vaccine ki dose ani makable hana logani Marasida Pradhan Mantri Narendra Modi na Savapati oiba mipam amana housik oiriba COVID-19 ni matang da kumna khanakre
ꯃꯤꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ COVID-19 ꯒꯤ ꯐꯤꯚꯝ ꯂꯩꯅꯥ ꯑꯁꯤ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯄꯨꯊꯣꯛꯄ ꯑꯃꯁꯨꯡ COVID-19 ꯒꯤ ꯚꯦꯛꯁꯤꯟ ꯄꯤꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯈꯤ ꯂꯩꯕꯥꯛꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ COVID-19 ꯒꯤ ꯚꯦꯛꯁꯤꯟ ꯗꯣꯁ 42,63,000 ꯍꯦꯟꯅ ꯀꯥꯞꯈ꯭ꯔꯦ ꯍꯧꯈꯤꯕ ꯄꯨꯡ ꯀꯨꯟꯃꯔꯤꯗ ꯚꯦꯛꯁꯤꯟ ꯗꯣꯁ 68,059 ꯍꯦꯟꯅ ꯀꯥꯞꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ COVID-19 ꯒꯤ ꯑꯅꯧꯕ ꯀꯦꯁ 35,000 ꯍꯦꯟꯅ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯤꯑꯣꯏ 53,000 ꯍꯦꯟꯕꯅ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯅꯥꯕ ꯐꯈꯤ ꯃꯤꯑꯣꯏ 260ꯅ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯅꯥꯕ ꯐꯈꯤꯕ ꯃꯁꯤꯡ 3,16,000 ꯍꯦꯜꯂꯦ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏ ꯂꯩꯕꯥꯛꯁꯤꯗ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯅꯥꯕ ꯐꯒꯠꯂꯛꯄꯒꯤ ꯆꯥꯡ ꯆꯥꯗ 38.37 ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁ 3,30,030 ꯍꯦꯟꯅ ꯂꯩꯔꯤ ꯉꯔꯥꯡ ꯈꯛꯇꯗ ꯃꯤꯑꯣꯏ 38,38 ꯍꯦꯟꯅ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯤꯑꯣꯏ 59,33 ꯍꯦꯟꯅ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯀꯦꯟꯗ꯭ꯔꯒꯤ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯏꯟꯗꯁꯇ꯭ꯔꯤꯁꯀꯤ ꯔꯥꯖ꯭य ꯃꯟꯇ꯭ꯔꯤ ꯄ꯭ꯔꯍꯜ ꯁꯤꯡ ꯄꯇꯦꯜꯅ ꯍꯥꯏꯔꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯡꯗ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯔꯕ ꯆꯥꯅꯅꯕ ꯄꯣꯠꯂꯝꯁꯤꯡ $1 ꯕꯤꯂꯤꯌꯟ ꯔꯣꯝ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗ ꯊꯥꯗꯣꯛꯅꯕ ꯉꯝꯍꯜꯂꯒꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯁꯔꯀꯥꯔ ꯑꯁꯤꯅ ꯗꯤꯃꯥꯟ ꯑꯃꯁꯨꯡ ꯁꯄ꯭ꯂꯥꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯍꯣꯕꯁꯤꯡ ꯃꯦꯟꯈꯠꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯧꯈꯤꯕ ꯆꯍꯤ 3 ꯑꯁꯤꯗ ꯆꯤꯟꯖꯥꯛ ꯃꯥꯡꯍꯟꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯤ AIR ꯅ꯭ꯌꯨꯁꯀ ꯑꯈꯟꯅꯅ ꯎꯅꯕ ꯑꯃꯗ ಶ್ರೀ ꯄꯇꯦꯜꯅ ꯍꯥꯏ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯂꯧꯃꯤ ꯑꯃꯁꯨꯡ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡꯅ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯊꯣꯛꯁꯤꯡ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯍꯟꯅꯕ ꯁꯔꯀꯥꯔꯅ ꯁꯦꯜ ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ राष्ट्रपति रामनाथ कोविंद ngasi nongmagi khongchatta Uttar Pradesh ki Prayagraj chatkani mahang Uttar Pradesh National Law University amasung Allahabad High Court ki anoba building complex ama sanana bagi jatra hungani राष्ट्रपति na multi level parking advocate chamber library amasung auditorium sana bagi jatra su hungani Imphal ngasi phongba pause singe maru eba pawgidama hojik Ngangom Kiran leire Kiran Thagachari Chitrabhanu Imphal ngasi phongba pause singda maruina phongnariba paw khara panba tarbadi Sakpi Karongda Chief Minister na Go to Hills to Pangtokiba Electricity Employees singi khongjang mari lena paw amasung COVID-19 ga mari lena batai paw singa sin haibatai Sanalebakta mai muthan bagi Kongba substation da miyamna landarakre Electricity Employees singi 7 pe pinaba kanbe pikra haiba pawna ahan headline tawri ISAC gi member singna CSO singda insilloidabani haiba Ozoi gi wafum amasu pawsi asigi anchor kalam da phongli Iraipakta taret suba pe demanda electric muthat labra administration lairibra consumer singi right matkanu haiba pawna ahan headline tawri hauki sahi tara romasida chingi district ta thadakhiba fangi white paper putholagana haiba paw amana pawsi asigi anisuba headline tawri Naharol gi thogdangda CM gi Go to Hills 2.0 yamlaba miyamna okre singi district singda thadakhiba fund singi white paper putholagani haiba chief minister gi wafamna pawsi sigi ahan headline tawri Isel Express ta Go to Hills 2.0 ADC bill kubna khanari BJP lengak leiringaida community amatagi thamoi soalloi haiba CM gi wafamna ahan headline tawri Pongna phamda Go to Hills 2.0 pangthokre Go to Hills Thingbasing yeknabani lawgani haiba CM and Biren gi wafamna ahan headline tawri Sangai Express Manipuri da Chandel amasung Tengnopal gi Go to Hills 2.0 chingi interest so alloi haiba CM gi wafamna ahan headline tawri COVID positive oibuga sangsa da taruk dasmik nipan da hanthare haiba paw amana paw chesigani siba headline tawri Huyalan paw da Resign tawkraba BJP gi ex MLA ahungi wakat Supreme Court of India na dismiss tawkre haiba pawna ahan headline tawri Imphal Free Press da state government na ADC singda ahenba autonomy pigani haiba pawna ahan headline tawri Sangai Express English da Go to Hills 2.0 CM na project kaya sangakre haiba pawna ahan headline tawri People's Chronicle da state ki oina amasiki anawu case chanitara thenaki haiba pawna ahan balamai phongli Manipur Melda anawu COVID case sanitara thenaki satruk yankhini pan naw faglaki haiba pawna headline tawri Chitrabhanu Thagachiri Kiran Loshilakpada COVID-19 degi ngakthonaba face mask upa futaruk lamna leiba khutsa amadi mai mitarutana na thamba haiba achamba thong ahum masinga na chatpinaba amuka na ningsingzari aroibada maroiba paw amukhanna Kendra government amasung child development mantri Srimati Irani nominini ki khongchatanga si Imphal da thonglaragani Manipur COVID-19 laisa ki fivam tamna pagaltuna naba fabagi changchada marfuda taru dasmik sino nipan lady amashung Kowin na know your customers na trigger clients vaccination status ko ba anoba application ama puthokle Paulo Zeri